Prime Minister Narendra Modi Khongsat Kamari Lainana Churachandpurda Sem Saribasing Ngarang Numidang Miyoi Kharana Thugai Yangkhaiduna Amang Ata Thokhiba Thodok Adu Kukizo Council na Churachandpur Kuki Miyamga Tanaramdana National Highway 2 IMPHAL DIMAPUR Lambida Free Movement ge Ayaba Pithok Lamkhibadu Yaningdaba Phongdokpa oina Irang asi Thokhibani haina Churachandpur Kuki Miyamna Thadrokpa Serol amana khangalakle Serol asina makha taraduna hai Kuki lalauba ke nomadi UPF na Manipur gi territorial integrity kai haloi haiba wafam yauna su agreement khoyek pina kibado miyamna yaningde luhongbagi sem sabagum Prime Minister Narendra Modi lakpagi matangda leitingi oiba mongda semga sagaliba si Kuki miyambo atamnana singnabani haina serol aduda palli